Churachandpurgi Tuibong SDO office ta thamba document amadi property sing Mei Tharamle. Lainga ki anoba thaurangi matungin na IDP singi masa gi account da relief ki senfam direct benefit transfer DVT taunabagi SDO office ta document sing pisinarakpagi akan bathabak sathari ngai cherakta. Ngahan numidang masak khangdaba singna Churachandpurgi Tuibong SDO office ta thamba document sing amadi office asigi lanthum sing Mei Thaduna amanga ta tholamle. Thogdok asi atamna lenga ki document sing manganaba kanglup kharana hotnarabra haina maikei kayadagi pendaba phongdok narakre. Press na phangba pauda Churachandpurgi Kholmun village ta leiba Tuibong SDO office ta thamba document sing amadi office property khara ngahanumidang sakhangdaba singna Mei Thaduna amanga ta tholamle. Thogdok adu ngahanumidang pung 9 dagi 10 phawbagi manungda thokibane. SDO office asigi manakta leiba miyoi singna phongdorokpagi matungin office adugi manungda mai chakpa unarakhibaga loinena nahani amasu office adudagi chenkhiba unahauki haire. Mai chakpa adugi video social media da thadorokpada document sing amadi printer chair na chingba mai chakpa unakhe amadi video aduda thongnaugi mingsel thugaiba amadi thongnau thugairamba sing uba phangkhe. Reporter sing ngarang mafam aduda sangselubada mai chakpagi thogdok adu office adugi akaknaba ka ama khaktada chatharamba thengnakhe. Mai chakpagi pawhek phangnabaga SDO office adugi staff sing so office ta ngahanumidang laktuna yengsinkhe. Panbai avadi IDP singi direct benefit transfer DVT gi process ki document sing hauji office ta pisinarakuna thamlibane. Haujik fawbagi waina thogdok adu karigidamak kanana chatharambano haibagi matangda kanagumba lanai natraga loop amatana claim tawrokpa leitre.